Licypriya kangu jamna thermal drone leiraba matungda mahaki social media account ta thagalakba post amada asumna hairi ibung singi lan changbada mateng oinanaba thermal drone amadi ngasi leijarure 5.6 lakhs ta logjabani khwaidagi nungaiba mikup haibadu oire imana nokchaba uraga mama oibi kaya anouba minok tamba oire sanu ngarang khakta fundraise tawjabatu ngasi khudakta miyamgi matenga loinana leiba ngamjare mahaki social media post aduda makha tana hairi 2 lakhs muki atai pochai firol khongumna chungba kaya su leirure ngasi Hayeng Imphal youraklani loina ibung singi awaba kharadi koklagani adubo thermal drone asi maikai marigi piece mari manga changadabana Hayeng amasu launanaba order toksilamle aduna miyamna mateng pangbiba leppa yade aikhoi punna lepminaduna miyamna su lairaba ina khunba khaitana angamba mateng pangbiyo ainasu international platform kayada angamba thakta honagani hauzik ayhak school exam kanna tawri February thadagi ai international UN event kaya saruk yabinaba barton lakpa haure